Assam Laingakna Manipuri lol khanglakpase mai pakpa amane. Assam Laingaki August Marida pangthokiba cabinet mifamda PET exam pangthokpada ahanboina Manipuri medium su yauragani haina warep lawkiba se Assamda khundariba Manipuri singi laibak phaba amade chauthok chaningai ne. Ima lol gi changsan kiba khongjangge mai pakpa saruk amani haina Manipuri Youth Front Assam gi Chief Advisor Seram Herajit na haikre. Herajit na makata na phongdorokpada Manipuri medium da TET thaba yaragani haina Assam Laingakna warep lawrakpada MYFA na state laingak pu thagat pa phongdokle Manipuri lol asi Assam da Associate Official Language uhengadabani haina MYFA na sangsin kiba khongjang chingi manungda TET exam Manipuri medium da thanbagi wafam taknaduna lakhibane. Ngasidi Assam Laingakna ayaba piraklabanina thagat pa phongdoksare matung tabada Manipuri language Assam ge Associate Official Language ama ohenbi wahaiba khongjang asida Assam da lariba tongan ba lupsing pullaga changsin khigane. Masida miyamna sumateng pangbiyu Manipuri medium da TET exam thaba yarakpada mamangi khongjang gi saruk yakiba lup kayabu MYFA na thagat pasu phongdorokle. Silongi Manipur Bhavan Laingakna mijeng changdrabade mutkragane SMSU. Manipur Laingakna Silongda laiba Manipur House Rajbari ase athuba matamda mijeng changbidrabade mangkragani haina Silong Manipur Students Union SMSU ge President Chongtham thongamba mitaina phongdorokle. Mahakna phongdokhibada ing 1983 August 13 da Silong SMSU asi lingkhatkibane ngasi fauba miyamgi amade malemgi sathiraba laina laisatki matamda SMSU da mateng pangduna lakle. Makhatana haikibada atai state sing haibade Assam House, Nagaland House, Tripura Housing de fajana maintain tawduna thamle. Adubu Manipur House Rajbari ge phibam aside yangsindavana sokchillei masigi matangda SMSU na hanasu Manipur Laingakta point taret yawba memorandum amasu pikhiba laikhre adubu ngasi phawa thabak oina tawbiraktre. Manipur House ki hojik lariba phibam asida Laingakna yangsinbidrabade manglagani hairaduna Manipur ge yamna maruoiba amasung puwariga sagonariba mafam ase soidana yangsinbiyu haina appeal tawrakle. Hiram asigi matangda Manipur ge Chief Minister na soidana thabak onthokpirakani thajai historical museum ama oina thambiba mafam asi sengbat sagatpa tourist spot na chingba oina ba honabiba asi Laingaki mateng yaugdragade ngamloi haina su makata na phongdorokhe. Ningol chakobage Chief Advisor oibada natana ivudo pakhangba Sanglen Laitum Graha Silongge ex General Secretary athoba koizamna phongdorokpada Manipur ge Chief Minister na Silongda lariba Manipuri sing khanbiduna Manipur House asi sangbat sagat piyo maramdi Silongda lariba Manipuri sing na karigumba thoram haibadi ningol chakoba August 12 na chingba thoram sing pangthokke haibada isagi lariba Manipur House asida fajana thambidaba asina maram oidaga khudong sadaba kaya mayoknare maram aduna Manipur ge Chief Minister na mijeng changbiduna samgat piyo haide. Atopa state ke de Assam Bhavan, Nagaland Bhavan sing thamduna masa masa gi thabak thoram sing thokpada sizinai adubu aikoi Silongda laiba Manipuri sing de laijadabana sel piraga makhoi gi Bhavan sing da thoram pangthokliba se aikoi gi Manipur House phajana sembiduna thambina ba haijaragle. MTDC Limited salak sarai tha tara mari gi Pay Pidringeida Rule gi Wangmada Thabak Panghapta Hapchille adungai kumja 1958 gi June 18 da incorporate tawduna Manipur government ki company undertaking oina chahi nifuni tho hena lamphel pata leirakliba Manipur Tribal Development Corporation Limited hojik masigi employee pumnamaki pithokpam thokpa thagi tolop tha mari chupna pithokringai ki cherakta corporation asigi makok thongba official singna rule gi wangmada thabak panghapta hapsilakpadagi corporation asi salak sabagi phibamda leire. Manipur government ki undertaking amasu oiriba aduga tongan ba construction works kaya leptana paikhatuna lakliba corporation asida hojik oirakliba oihanpham thoktaba phibam sing asigi matangda khomjin khiba tongan ba report sing na hai March 2021 da Department of Personnel and Administrative Reforms Personnel Division ki maikaidagi Chief Secretary Dr. Rajesh Kumar na thokiba order amada February 22 2021 da thokiba order adubu semdok sadokladuna daily wages contract employment master role direct recruitment na chingbagi matangda Manipur government ki makhada lairiba loisang sing amasung agency pumnamak society undertaking board corporation na chingba pumnamak na chatharagliba recruitment processing adu state cabinet na mangjongna na ayaba pikiba sing adu de recruitment process adugi thabak thoram sing makha chathagadabani haike aduga state cabinet na mangjongna na approve tawbadagi
recruitment processing adu makha chatharaklabasu hauzik lairiba state ki economy amasung financial position asigi matungin na recruitment processing adugi result di makha taba order sing thoktriba phauba haidoktana leplaga thamgadabani haikibane adum moinamak chief secretary ki maiketagi march 2021 da asigumba order ama Manipur government ki department agency society undertaking board corporation pumnamakta thoktuna khanganduna leiringai gi chairakta April 13 2021 da Manipur Tribal Development Corporation Limited MTDCL ge managing director C Arthur Worsuyona order ama thoktuna public works department ta tawrakhiba aroiba installment ki senpham lupa crore chamriga marifu manga lak yankhai lising humudra manga dage lupa crore chamaga humpu manga lak yankhai lising humudra manga gi senpham matam chana amasung ningthina utilize tawnaba mari lainariba MG Narega ge DPC sing amasung atai official sing da khangan khi center na aroiba installment waina release tawrakhiba senpham asigi mathakta satliba kumja 2021 gi liability sing clear tawrakna bagi damakta laikhiba state share gi senpham sulupa crore yankhai humdoi lak maudraga mari lising yankhai humdoi ni hairi hairiba senpham asibu ningthijana amasung matam chana utilize tawbana hauji covid-19 pandemic mayok nariba miyamda kana bakhara soidana pigani haiba wafam su phongdokhe Minister na ngasi pangthokiba review meeting asiga mari lainana phongdokhibada Central Ministry na kumja 2021-22 gi oina main days 49 approve tawrakle amasung hairiba approve tawrakliba numit sing asi September tha loisilakpa phawbada yauna pangthoknabagi damakta MG Narega gi DPC singda khangan khi hairiba target asi yauba ngamlagadi lakliba October tha da pangthokpa yariba later budget review meeting da aikhoi gi maiketagi ahenba main days sing demand tawba ngamgani haikhi MG Narega gi activity sing asida home department na ayaba pirakpa activity sing su yaurabani haikhi ngasigi meeting adu the district administration singi maiketagi makoina state target thengnabada mayok naba issue sing minister gi mafam da phongdokhe Minister na district administration singi maiketagi phongdorokpa wafam sing adu takhibaga loinana prime minister amasung chief minister gi lamjing makhada haujik lemna covid vaccine kapthokliba sida hidak asibu kapa yarabam yoi pumnamakna kapthok piduna aikoi pumnamak covid-19 pandemic pu amatoina thengnaminarasi haina su appeal tawkhi high court ki order government na fencing wrestling taekwondo judo boxing amasung wushu gi nupi coaching hapsin bigano Manipur government ki state cabinet mifam na lawriba tongan ba sports discipline singgi manungdagi fencing wrestling taekwondo judo boxing amasung wushu hariba masana taruk asigi nupi coaching gi post taruk creation tawnabagi warep lawraduna posting asida nupi coaching bu appointment pinabagi damakta thokiba order high court of Manipur da challenge tawrakpadagi court asina Manipur government ta masana taruk asigi nupi coaching gi phamsing hapsing ganu haiduna order pikre High Court of Manipur gi order ase court asida file tawrakiba civil writ petition ama laukhatuna khanaraba matungda court na ngasi pikhiba interim order ama da khangan khibane Manipur government na tongan ba masana taruk asigi nupi coaching hapsin bagi laukhalakliba thorang singi mayokta masibu singnaraduna High Court ta civil writ petition file tawrakliba petitioner sing aduna Khongman Zone 4 dagi Assam Saulen Maitai chahi 19 apokpa A Muhindro Maitai laikai asimakta dagi Singsomba Ningomba chahi 19 apokpa Chonjon Ningomba Khurai Konsam laikai dagi Ongnam Sobraj chahi 19 apokpa O Navane petitioner ahum sina file tarokliba writ petition asigi respondent singna state of Manipur gi maikaida chief secretary cabinet secretary principal secretary commissioner secretary youth affairs and sports principal secretary commissioner secretary DP amasung youth affairs and sports ki director ni petitioner ahumna court wakalakliba masana taruk asigi nupi coaching hapsin bagi damak Manipur government ki commissioner yasna December 18 2020 da order ama thokhi order adugi number SM 12/25/2020 yas/s yas ni haide order asi tholakpaga loinana Manipur government na laukhalakliba thorang masana taruk asida nupi coaching gi post taruk creation tawraga hairiba posting adu da nupi coaching hapsinduna mention hanbane adubu petitioner singna hairibana makhoi ahumag fencing masana da national amasung international medal fanglaklaba miyoi sing ngaktane masigi mathakta director yasna December 13 2009 da thokpo order number 2/13/90 yas ki matungina makhoi ahumbu youth affairs and sports department ke
Makhada undergraduate physical education teacher PET sing oina appointment pikibane. Masina maram oidaduna petitioner sing ase Youth Affairs and Sports Manipur Course Recruitment Rules 2019 ge kalam number 11 MPSC ge Form 8 ki matung inna Makoibu Youth Affairs and Sports Department ta course ki post ta promotion piba yaraba senior ngakta ni haide. Adum oinamak November 10 2020 da pangthokiba cabinet mifam na lawkiba agenda number 6 ki warep matung inna nupi ki course taru ki post creation tawki haide. Cabinet decision adugi matung inna UO number 186/2020 2021/Finance Department PIC nasu December 2020 da masiga mari lainaba cherol ama thoki haide. Adum oinamak petitioner singna court ta wakalaglibana course singi posta regular seniority merit ta yumpham oiduna promotion pina bohonabagi mahutta course ki postaru creation tawribase nupi course sing khagtagi ni haibase Constitution of India gi article 14 amasung 16 violate tawbani aduga seniority merit ki mayok tasu lokholak pathabak ne thawong asidi nupa nupi gender khagtada yumpham oiba writ petition asigi respondent sing na lokholak pa discriminatory oiba thoksil ne thawong asidi gender da base tawraga promotion pigani haibagi criteria ama semlakpagi thawong ne hairiba sidi laibak sida chatnariba logi mayokta ne asigumba akaknaba gender ama khaktagi miyoi singda akhanaba mijang changba thoksil ase lona ayaba pi de thawong asigi matungina thabak chatharak labade Youth Affairs and Sports Department ta thogoningdaba thogdok sing thorakpa yai maramaduna cabinet meeting gi warep na hairiba masana taruk asigi course singi post nupi singi damakta creation tawre haibagi matungina commissioner yasna December 21 2020 da thokliba order ase quas tawduna chanahandana thambiyu haibasene matter ase ngasi High Court of Manipur gi Justice Lansungkum Jamirna lokhatkhrei court na matter ase khanarakpada petitioner ahum gi maikaida senior counsel Maibam Hemchandra leplaga mahakpu counsel Juno Rahman na assist tawkhe court na petitioner counsel gi submission sing taraba matungda civil writ petition asigi official respondent mari amasung farfoma respondent oidiba Manipur Public Service Commission MPSC gi secretary da notice issue tawkhe court na issue tawkhiba notice ase advocate general bu assist tawriba counsel p tamfamani na respondent number 1 dagina 4 fawgi notice lawkhe aduga court na respondent number 5 secretary MPSC gi dasu notice ase ngasi dagi paraga chayol amagi manungda speed post athananaba direction p khe masigi mathakta respondent number 5 ki notice ase chayol amagi manungda dasti service ta pinana basu khangan baga loinana notice ase pi ki bagi matang dasu petitioner gi maikay dagi affidavit ama file tawroknaba court na direction pi khi loinana matter ase gi makhata ba wayel chathana bagi damag court na petition ase mathang thagi tareta amuk hanna list tawna ba khangan khe sairak sida advocate general gi maikay dagi fencing wrestling taekwondo judo boxing amasung wushu masana taruk ase gi nupi gi course taruk ki post taruk creation tawki hairiba cabinet memorandum adusu court puthokna ba direction pe khe loinana court na ngasi pikhiba interim order amada civil writ petition asigi respondent singna hairiba masana taruk asigi nupi ko singi posting ase mention loidabani haibagi order pe khe malem gi thakta sanaduna iramdam gi mingchat purakadaba sanaroi sing covid na sanafam lehendriba se laingak na yengsil haninge Surja Kumar international level da sanaduna nongmode iramdam gi mingchat purakadoriba sanaroi mayam ama COVID-19 na maram oiduna sanafam pharak taduna leiriba mayam ase Sports Authority of India amade Manipur lengak na mijeng sangbiyu haina khangabok ACG MLA Surja Kumar okramna phongdorokle boxing masana da international gi thakta goal kaya marum laurokrabi Thobal district ke Samram mayai lekai dagi Naurem Robindro amadi Naurem ongbi sanajawbi ani gi machanupe and baby Rosisna chanugi sanafam ama khandoktuna sembi naba potlam sing khusina baga mari leinana MLA Okram Surja Kumar na makhata na haike hauzik Olympic Games su loisilaklabanina mathangi Olympic Games ki damag training tawge hairagade hauzik tagi hauna mathawna laiba sanaroi sing khangat piduna training tawhonba matam charabani adubu COVID-19 gi pandemic laibanina yum dagi thoktana training tawna bagi damag khungang singda lairiba mathawna laiba sanaroi sing ase yengsinbiba mathaw tare haire ichan baby Rosie Sana ase Mary Com Academy na training tawraktuna yamna kanna honoduna national amadi international gi thakda boxing masana da junior level da goal kaya marum laurokhrei adubu COVID-19 gi mipainaba matam asida yumgi nakanda khandoklaga training tawpham oige haibagi mateng khara asi tawjabani hairaduna imunggi misingnasu pot khara di laire MLA gi maiki dagi su makhatana award apasing mention bangamna bohona ge laikai club singnasu ichan asigi mateng pangbiyu amadi Olympic Games phauba chatpa ngamna ba mayam gi mateng ga loinana hona minasi hainasu
MLA na makha takhi aroibada tabiriba pumnamakpu thagatjari